ngasi numida wairam phongkiba tongan manipuri siphongsing amasung thokiba thawdo wathoksingdagi maroibi ipausing myamna thamjari hanbada KNA gi Cadre mari sere tara hena sokli Manipur gi Kamjong district amadi Myanmar gi Kabo tampaka tainaba mafam amada Manipur gi lahulup kharaga Koki National Army Burma KNA amasung lalhaupu asika saminariba security force ka numai kapnabagi thawdokta KNA gi Cadre mari sere tara hena sokli Press the Poma Pau Matung in Angarang Ahing Pung Aniga Makhairum Tabadige, Indo Myanmar Border Pillar 87 Gi, Yango Pokpi, Kulmarak Manipur Gila Holukharagi Apun Makangbuga, KNA BMS Masikas Minariba, Security Force Kotona Baroki, Nakalani Gimarak the Kotona Badu Nasi Pau Sataki, Kotona Badu the KNA Bigi Kadamari Shiraga Tarahena Aso Apanaki. Loina laikidraba KNA ki Cadre singna pairamba khulai taresu Manipur gi lalrup singna phangmangam lehri pausna makha taraduna khuthokna badura KNA gi asiba masing hengalakpa yai haibaga loina khuthokna badura Manipur gi lalrup singi mekaidesu aso apan kharadi yauki adumapu khudong thiningai oidre hari atoba paomana Humdraga taruk suwa Republic Day thorom pangdokre Manipur ngak sen bahaibisi mipung khudimaki thawdangni Chief Minister Lebanon sigi humdraga taruk suba Republic Day thorom ngarang Manipur gi district headquarter khudimak ta pangthokkibaga loinana mapung eba thorom Imphal gi Kangla da pangthokre ngarang ayuk ahanba Manipur Rifles ki parade ground gi police amada civil gi punna contingents yankhai ga mari na sarugya duna mas pasapaga loinana Kangla manungda Governor Ajay Kumar Balana contingents singi surut okay Thauramadu Chief Minister Nongthamba Beren, Cabinet Minister Singh MP, MLA Singh, Chief Secretary, Security Advisor, DGP Amadi, Civil amasung Police ki makok thongbo official Singh sarugyaki. Kangla manungda Governor Ajay Kumar Balana, IPS Professional Thawal District na command to contingent Singhi Guard of Honor yengsingki. Tungna Governor na Lebanon sigi masu uhungi phiral pahenbaga loinana ahanba Manipur Rifles ki bena National Anthem saki. Manipur Police ki ASP Sports Laishram Sarita na Parade Commander Oiduna Sakiba Mass Pass Aduda Civil Amadi Police ki contingents Yankai Gamari Cultural Troop Tara Amadi Tuan ba Department Singi Tablo Taragani Yaki Marching contingents Singi Marakta Manipur Fire Service Department ki Special Drive Pass Saruyaki Manipur Police ki SP Sports Laishram Sarita na Parade Commander Oiduna Sakiba Mass Pass Aduda Civil Amadi Police ki contingents Yankai Gamari Cultural Troop Tara Amadi Tuan ba Department Singi Tablo Taragani Saruyaki Marching contingents Singi Marakta Manipur Fire Service Department ki Special Drive Pass Saruyaki Tharamasiga Iroinana Kangla da Governor na Manipur Police ki officer amadi personal singda Governor na Police Medal for Meritorious Service Republic Day 2023 amasum Police Medal for Meritorious Service Independence Day 2023 supiduna ikai kumna budki Police Medal for Meritorious Service Republic Day 2023 fangraba singdi Inspector Gurumayu Gitanjali Halbidar Sachin Rai amasum Halbidar Khanglan mai kamaini Aduga Police Medal for Meritorious Service Independence Day 2023 fangabasingdi Halbidar Sapam Yaimathoi Halbidar Kongrai Latpam Devadatta Halbidar El Sandasinga DSP Yurembam Sunanta Oshi Shingat Kaukte Thangzala Loiphei Ahanba MR ki Deputy Commandant Saimang Khongsai Zamandar Amadi Fayazur Rahman Zamandar Sansam Tizenamasum Zamandar Shijagurumay Buddha Sandrani contingents in the Ahanba Manipur Rifles Parade Ground Tunglaba Matung Mapamaduda Pangdoko Thoram Chief Minister Nothoma Berena Miam Butaram Opigi Warol Piraduna Republic Day Thoram Saru Yari contingents Kudimapu Tagat Papuntoki Loinana Steresi Tuan Mapam Sing contingents in the Saru Yabad Apian Papuntoladuna Manipur Yamna Lubutan Pamasida Shiguma Thoramasi Kanglukuti Magna Tangai Fadi Kana Saru Yab Simagna Atubumatam Steresi the Ink Tapapuragani Haiba Anova Asama Piran Chief Minister Fundoki Chief Minister na makha taraduna hai ngasi Steresi the Asoba crisis ama mayuk narabasu laingana lamdamasigi miyamgi soko thorang sing pekat padi lepti miyamgi mating loina ngasi di Steresi the sokhat pagi lambi da mangda sangseli
ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯇꯤ ꯑꯃꯗꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯍꯥꯟꯕ ꯏꯊꯧꯗꯥꯡꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯚꯥꯔꯠ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯅꯕꯁꯨ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯥꯔꯆ ꯄꯥꯁ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯌꯨꯅꯤꯐꯣꯔꯝ ꯄꯔꯁꯅꯦꯜꯁꯤꯡꯅ ꯎꯠꯂꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯗꯤ ꯌꯨꯅꯤꯇꯤꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯥꯒꯠꯂꯗꯨꯅ ꯌꯨꯅꯤꯐꯣꯔꯝꯕꯨ ꯁꯦꯠꯂꯕꯗꯤ ꯏꯁꯥ ꯏꯁꯥꯁꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯕꯅꯤ, ꯃꯍꯥꯛ ꯀꯔꯝꯕ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯜꯆꯔꯦꯜ ꯇ꯭ꯔꯨꯞꯁꯤꯡ ꯊꯥꯒꯠꯂꯗꯨꯅ ꯃꯁꯤꯃꯛꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯍꯧꯖꯤꯛꯁꯨ ꯀꯥꯏꯗꯅ ꯂꯩꯔꯤ ꯍꯥꯏꯕ ꯎꯠꯂꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁ ꯄꯦꯔꯦꯗ ꯒ꯭ꯔꯥꯎꯟꯗ ꯕꯦꯇꯤꯡ ꯗꯤ ꯔꯤꯇ꯭ꯔꯤꯠꯀꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯟꯇꯤꯖꯦꯟꯠꯁꯤꯡꯒꯤ ꯃꯀꯣꯛ ꯃꯊꯪ ꯇꯥꯈ꯭ꯔꯕꯁꯤꯡꯁꯨ ꯂꯥꯎꯊꯣꯛꯈꯤ꯫ ꯌꯨꯅꯤꯐꯣꯔꯝ ꯀꯟꯇꯤꯖꯦꯟꯠ ꯑꯍꯥꯟꯕ ꯄꯣꯖꯤꯁꯟꯗ ꯄꯨꯟꯅ BSF ꯀꯟꯇꯤꯖꯦꯟꯠ ꯑꯃꯁꯨꯡ ꯑꯟꯑꯥꯔꯝ ꯀꯣꯝꯕꯦꯠ USC ꯇꯤꯝ, ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟꯗ ꯁꯤꯈ ꯔꯦꯖꯤꯃꯦꯟꯠ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯀꯟꯇꯤꯖꯦꯟꯠꯅꯤ꯫ ꯁ꯭ꯀꯨꯜ ꯀꯟꯇꯤꯖꯦꯟꯠꯗ ꯑꯍꯥꯟꯕ ꯄꯣꯖꯤꯁꯟꯗ ꯄꯨꯟꯅ 13 ꯁꯨꯕ NCC ꯁꯤꯅꯤꯌꯔ ꯕꯣꯏꯁ ꯑꯦꯟড ꯒꯥꯔꯜꯁ ꯑꯃꯁꯨꯡ 35 ꯁꯨꯕ ꯒꯥꯔꯜꯁ NCC ꯀꯟꯇꯤꯖꯦꯟꯠ, ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟꯗ NCC ꯁꯤꯅꯤꯌꯔ ꯏꯌꯔ ꯋꯤꯡ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟꯗ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜ ꯀꯟꯇꯤꯖꯦꯟꯠꯅꯤ꯫ ꯀꯣꯂꯦꯖ ꯀꯟꯇꯤꯖꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯄꯣꯖꯤꯁꯟꯗ DM ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁ ꯒꯥꯔꯜꯁ, ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟꯗ ꯄꯨꯟꯅ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ, ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟꯗ ꯏꯝꯐꯥꯜ ꯀꯣꯂꯦꯖꯅꯤ꯫ ꯕꯦꯟ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯄꯣꯖꯤꯁꯟꯗ ꯄꯨꯟꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯕꯦꯟ ꯑꯃꯁꯨꯡ CRPF ꯕꯦꯟ, ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟꯗ ꯑꯅꯤꯁꯨꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁ ꯑꯦꯟ ꯑꯅꯤꯁꯨꯕ IRB, ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟꯗ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜ ꯕꯦꯟꯅꯤ꯫ ꯀꯜꯆꯔꯦꯜ ꯗꯥꯟꯁ ꯇ꯭ꯔꯨꯞꯇ ꯑꯍꯥꯟꯕ ꯄꯣꯖꯤꯁꯟꯗ ꯁ꯭ꯇꯥꯔ ꯃ꯭ꯌꯨꯖꯤꯀꯦꯜ ꯁꯦꯟꯇꯔ ꯈꯨꯔꯥꯏ, ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟꯗ ꯗꯤ ꯄꯔꯐꯣꯔꯃꯤꯡ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠꯁ ꯑꯥꯔꯠ ꯑꯦꯟড ꯀꯜꯆꯔꯦꯜꯁ ꯏꯚꯣꯂꯨꯁꯟꯁ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟꯗ ꯗꯤ ꯂꯤꯟꯗꯥ ꯐꯣꯛ ꯑꯦꯟড ꯀ꯭ꯂꯥꯁꯤꯀꯦꯜꯁ ꯑꯦꯀꯥꯗꯃꯤ꯫ ꯇꯦꯕ꯭ꯂꯣꯗ ꯑꯍꯥꯟꯕ ꯄꯣꯖꯤꯁꯟ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯟꯂꯨꯝꯁ ꯑꯦꯟड ꯇꯦꯛꯁꯇꯥꯏꯜꯁ ꯃꯅꯤꯄꯨꯔ, ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯣꯛꯇꯥꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤ ꯃꯅꯤꯄꯨꯔꯅꯤ꯫ ꯒꯦꯠ ꯀꯟꯁꯇ꯭ꯔꯛꯁꯟꯗ ꯑꯍꯥꯟꯕ ꯄꯣꯖꯤꯁꯟ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯅꯤꯄꯨꯔ, ꯄꯣꯖꯤꯁꯟꯗ ꯂꯣꯛꯇꯥꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤ ꯃꯅꯤꯄꯨꯔꯅꯤ꯫ ꯒꯦꯠ ꯀꯟꯁꯇ꯭ꯔꯛꯁꯟꯗ ꯑꯍꯥꯟꯕ ꯄꯣꯖꯤꯁꯟ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯅꯤꯄꯨꯔ, ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯁꯦꯔꯤꯀꯜꯆꯔ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟꯗ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯅꯤꯄꯨꯔꯅꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯉꯔꯥꯡ ꯄꯦꯔꯦꯗ ꯀꯃꯥꯟꯗꯔ ꯑꯣꯏꯈꯤꯕ L. ꯁꯔꯤꯇꯥ ꯌꯥꯎꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯦꯋꯥꯔꯗ ꯇꯔꯥꯒ 6ꯁꯨ ꯂꯥꯟꯊꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯤ ꯅꯍꯥ ꯑꯃ ꯀꯣꯜꯀꯇꯥ ꯏꯌꯥꯔꯄꯣꯔꯠ ꯃꯅꯥꯛꯀꯤ ꯐ꯭ꯂꯥꯏꯑꯣꯚꯔꯗꯒꯤ ꯆꯣꯡꯊꯔꯒ ꯁꯤꯖꯔꯤ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3:10 ꯇꯥꯕꯗ ꯀꯣꯜꯀꯇꯥꯗꯒꯤ ꯏꯝꯐꯥꯜ ꯊꯣꯛꯂꯛꯅꯕ ꯅꯦꯇꯥꯖꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯇꯝꯅ ꯂꯥꯛꯄ ꯏꯝꯐꯥꯜꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯏꯌꯥꯔꯄꯣꯔꯠ ꯌꯧꯔꯝꯗꯥꯏ ꯐ꯭ꯂꯥꯏꯑꯣꯚꯔꯗꯒꯤ ꯆꯣꯡꯊꯗꯨꯅ ꯁꯤꯖꯈ꯭ꯔꯦ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯏꯝꯐꯥꯜꯗꯒꯤ ꯑꯣꯏꯅꯥꯝ ꯔꯟꯖꯟ ꯁꯤꯡꯍ, ꯆꯍꯤ 50 ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛ ꯀꯣꯜꯀꯇꯥꯗ ꯊꯥ ꯑꯁꯤꯒꯤ 22ꯗ ꯊꯨꯡꯂꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯗꯨ ꯏꯌꯥꯔꯄꯣꯔꯠ ꯃꯅꯨꯡꯗ ꯇꯣꯏꯅ ꯎꯈꯤ꯫ ꯃꯍꯥꯛ ꯉꯔꯥꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯏꯝꯐꯥꯜꯗ ꯍꯟꯅꯅꯕ ꯁꯤꯗꯨꯜ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯌꯥꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ AAIꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3:23 ꯇꯥꯕꯗ ꯏꯌꯥꯔꯄꯣꯔꯠꯀ ꯅꯛꯅꯅ ꯂꯩꯕ ꯐ꯭ꯂꯥꯏꯑꯣꯚꯔ ꯑꯃꯗꯒꯤ ꯆꯣꯡꯊꯔꯛꯄꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯈꯤ꯫ ꯃꯍꯥꯛꯄꯨ ꯈꯨꯗꯛꯇ ꯏꯌꯥꯔꯄꯣꯔꯠꯇ ꯃꯊꯧ ꯇꯧꯕ ꯗꯣꯛꯇꯔꯁꯤꯡꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯔꯕ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ, ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯁꯤꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ NSCBI ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯡꯕꯨꯅ ꯃꯍꯥꯛꯄꯨ ꯑꯔꯁꯥꯠꯇ ꯂꯩꯕ ꯁ꯭ꯇꯦꯠꯅ ꯔꯟ ꯇꯧꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯅꯤ, ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯁꯤꯅ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯍꯥꯏꯅ ꯀꯣꯜꯀꯇꯥ ꯏꯌꯥꯔꯄꯣꯔꯠꯀꯤ ꯑꯦꯛꯇꯤꯡ ꯗꯥꯏꯔꯦꯛꯇꯔ ꯙꯅꯟꯖꯌ ꯔꯥꯎꯅꯤꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯌꯥꯝꯒꯤ ꯐꯝꯅ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ꯫